ꯌꯥꯝ ꯀꯨꯏꯔꯕ ꯇꯨꯡꯗꯀꯣ ꯉꯁꯤꯁꯨ ꯄꯦꯟꯗꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯍꯥꯏꯕꯗꯤ ꯉꯁꯤꯁꯨ ꯑꯥꯏꯇꯤ ꯔꯣꯗ ꯃꯀꯨꯏ ꯂꯦꯡꯃꯩ ꯈꯨꯟꯗꯒꯤꯀꯣ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯃꯤ 5 ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯍꯥꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯦ ꯑꯁꯣꯛꯄꯁꯨ ꯌꯥꯎꯔꯦꯀꯣ ꯑꯁꯤꯁꯤ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯖꯤꯔꯨꯗꯁꯨ ꯔꯣꯡꯃꯩꯗꯁꯨ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯝ ꯊꯣꯛꯈ꯭ꯔꯦꯀꯣ ꯑꯣꯏꯕ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯂꯦꯡꯃꯩ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯅ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥꯁꯤ ꯌꯥꯝꯃꯦꯀꯣ ꯑꯁꯤꯁꯤꯗ ꯅꯣꯏ ꯍꯧꯖꯤꯛꯁꯨ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯤ ꯇꯥꯏꯞꯇ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯃ ꯅꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯁꯤꯗ ꯅꯣꯏ ꯀꯔꯤꯒꯤꯗꯃꯛ ꯀꯤꯔꯒ ꯍꯧꯖꯤꯛ ꯐꯥꯎ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯪꯅꯤꯡꯉꯦꯀꯣ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯂꯝ ꯃꯄꯨ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯈꯥꯡꯉꯒ ꯂꯩꯈꯤꯁꯤꯒꯦ ꯑꯗꯨꯒ ꯑꯁꯤꯕꯁꯤꯡ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯤꯡꯉꯥꯏ ꯄꯨꯔꯛꯄ ꯃꯃꯥꯡꯗ ꯌꯦꯜꯍꯧ ꯃꯤ ꯑꯩꯈꯣꯏ ꯅꯥꯒꯥ ꯃꯩꯇꯩ ꯄꯥꯉꯟ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯏ ꯃꯣꯞꯇ ꯄꯣꯁꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯔꯛꯄ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯤꯁꯤꯔꯥ ꯑꯗꯨꯒ ꯑꯁꯣꯛꯄꯁꯤꯡ ꯂꯥꯌꯦꯡꯅꯤꯡꯉꯥꯏ ꯄꯨꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯖꯨꯋꯦꯂꯤꯇꯤ ꯃꯃꯥꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯉꯥꯏꯔꯒ ꯂꯩꯁꯤꯒꯦ ꯍꯥꯏꯕꯁꯤ ꯍꯪꯅꯤꯡꯉꯦꯀꯣ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯁꯤꯕꯁꯤ ꯍꯦꯟꯃꯟꯗꯅ ꯑꯁꯨꯛ ꯁꯤꯔꯒ ꯐꯥꯎ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯅꯥꯒꯥ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯂꯝ ꯃꯄꯨꯅꯦ ꯍꯥꯏꯔꯤꯕ ꯀꯣ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯦꯀꯣ ꯃꯄꯨ ꯅꯠꯇꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯃꯤ ꯍꯥꯠꯂꯒ ꯂꯩ ꯐꯥꯎ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯅꯣꯏꯒꯤ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯕꯤꯈꯤꯕ ꯂꯩꯈ꯭ꯔꯒꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝꯗꯒꯤ ꯍꯧꯔꯒ ꯅꯥꯒꯥꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯝꯑꯦꯜꯑꯦ ꯃꯌꯥꯝꯁꯤꯗ ꯋꯥꯍꯪ ꯍꯪꯖꯅꯤꯡꯉꯤ ꯅꯣꯏ ꯀꯔꯤꯁꯨ ꯅꯐꯨꯔꯨꯞꯀꯤ ꯅꯖꯥꯇꯤꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥ ꯑꯃꯁꯨ ꯉꯥꯡꯕ ꯉꯝꯗꯦ ꯊꯕꯛ ꯑꯃꯁꯨ ꯇꯧꯕ ꯉꯝꯗꯦ ꯀꯔꯤ ꯃꯔꯥ ꯂꯩꯕꯒꯤꯅꯣ ꯅꯣꯏ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯕꯒꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯌꯦꯡꯉꯒ ꯂꯩꯔꯤꯕꯅꯣ ꯅꯪꯒꯤ ꯅꯆꯥ ꯅꯁꯨ ꯅꯇꯨ ꯅꯆꯥ ꯅꯆꯤꯟ ꯅꯅꯥꯎ ꯁꯤꯗ꯭ꯔꯤꯕꯒꯤ ꯅꯣꯏ ꯍꯧꯖꯤꯛꯐꯥꯎ ꯇꯨꯃꯤꯟꯅ ꯌꯦꯡꯕ ꯉꯝꯃꯤꯕꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯦꯀꯣ ꯅꯆꯥ ꯅꯁꯨ ꯅꯇꯨ ꯅꯆꯥ ꯅꯆꯤꯟ ꯅꯅꯥꯎ ꯅꯪꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯔꯒꯗꯤ ꯁꯣꯛꯑꯗꯤ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ ꯃꯤꯒꯤ ꯖꯥꯇꯤꯒꯤ ꯑꯆꯧ ꯑꯁꯥꯡ ꯃꯤꯅꯤꯁꯇꯔ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯗꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛ ꯃꯔꯝꯗꯝꯒꯤꯗꯃꯛ ꯃꯈꯧ ꯐꯣꯡꯅ ꯂꯥꯎꯕ ꯉꯝꯃꯤ ꯑꯦꯛꯁꯟ ꯊꯕꯛ ꯇꯧꯕꯤꯕ ꯉꯝꯃꯦꯀꯣ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯝꯑꯦꯜꯑꯦ ꯃꯌꯥꯝꯁꯤꯗꯤꯀꯣ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯃꯤꯅꯤꯁꯇꯔꯅꯤ ꯑꯦꯝꯑꯦꯜꯑꯦꯅꯤ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝꯅꯤ ꯍꯥꯏꯕꯗꯀꯣ ꯀꯔꯤꯃꯠꯇ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯌꯦꯜꯍꯧ ꯃꯤ ꯑꯃꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯖꯅꯤꯡꯉꯦꯀꯣ ꯁꯥꯎꯕꯤꯒꯅꯨꯀꯣ ꯄꯦꯟꯗꯕꯩ ꯉꯥꯡꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯤꯗꯔ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯖꯥꯅ ꯁꯦꯝꯕꯤꯈꯤꯕ ꯁꯥꯒꯠꯈꯤꯕ ꯐꯝꯅꯦ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯦꯟꯗꯕ ꯃꯇꯝꯗ ꯅꯣꯏꯒꯤ ꯆꯧꯀ꯭ꯔꯤꯗꯒꯤ ꯊꯥꯗꯣꯛꯀꯅꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯦꯟꯅꯤꯡꯉꯥꯏ ꯍꯣꯠꯅꯕ ꯇꯧꯕ ꯍꯥꯏꯕꯁꯤ ꯅꯣꯏꯒꯤ ꯅꯊꯧꯅꯤ प्रजासिंगना पेंदब खोलाव लाबा कांदसु ताबा ngamgadawni haigадawni aina प्रजागी पेंनिंगाई थबक तौदबगी निको हाना ताबा हाइगदawni प्रजासिंगना नोइबु चुमथोकपिगदawni प्रजासिंगना हाइरिबदु नोइ लौरगा इल्लगा सकदawni नत्रदि ai लीडर नि हाइना चखरदि अदुगी लीडर ओइबगी मतिक अमासु सारोइको याम पेंदबा अखोइसु याम पेंद्रबा अदुगिनेदा करीसु ngangningde noibusuko aduga maru oina अखोइ मणिपुर की डिप्यूटी सीएम ने हाइना लाकपा नेमचा किपकेन नंगना मी येंगिबा नमितु फैनगा सुमाय सुमनगा येंगदेको मी येंगबसि फैनगा सुमायना येंगबा नंगी मित येंगदुनबु क्याम न थमोइ सिंगमगनी क्याम फरमगनी नंगदुगो मित येंग सुमना येंगदबा फैना येंगबा मी सिंगसि मबुक सेंगदे मी फत्ते हाइनारिबनेको अहनसिंगना नंगुमना रिफ्यूजी की नुपी को टेररिस्ट की अचौबा की नुपी नंगुमना अखोय मणिपुर की डिप्यूटी सीएम ओइबा मतिक अमासु चादे नसाना खंगद्रो
nupi ama oiba taradi lamdam sida ingna singna nungsi sana na hingmina ningai hotna ga dawna tro nang di nupi matik cha de bet ki leader ga male na saktu namit khuyeng du ko kha na gi yenga ga phai na gi yenga ko nang gumna kiam pharam ga dawno nang hek lang badagi Manipur da kari tawre hausi mai sak pa loi ba naidre Naga sing mo nang na han da na naga ki asigre nang hek lak pada ki namai do ikai dro akoi naga gi deputy CM di jati bijati khai de ne na furu kuki ki jati da phau chala ga hangbiri na tro khoi naga gi deputy CM di nang kangpopi ki district nang gi kendra da liang mai gi isin ina myam ama si ki ba so ki ba da nang changa ga kai daw nung da hangbi khrabro Nangi kendra ne, nangi district ne, dusu. Hangbi ba ngamde ko nara laibagi. Nang na naga singsi halaga laibagi. Na Thamoi do seng ba ngam seng dab ni na. Nangi kendra oi ba dar su nang sang ba ngamde ne, mara laibani na ko. Nang gumba mi du di ko. Akhoi Manipur gi tolop cha ga do bagi matik cha de nang di. Pham tha do hai su ikai ba khang na nang gi pham do sokri do ko la ga le ne na mai ikai da bro naga kya sikhe nang lag ba gi naga gi yum kya mai sa khre bet no be what chi ga ngang ning ne khoi su nang gi da mak te do ko apha ba ama su hai ja ning de na sak phau yeng ning de social media da ga thopi tra su yar ni Nemsa ki gen masak tuga mabuk ke ithon thon ba makai miron ba gi puk daw na ithon thon ba makai thui ngasi ai so miyam da ai gi mod khara share taw jage haibadi hoje khoi cookie sing hoje khoi mi halam le ko khoi naga se moi mi ha le ba sida khoi na public na saure leader se matik cha dre du da khoi praja gi apam do taw bi de du da praja se khoi lawa hore ba ko aina haining with leader ni hana khoi sembi re ko leader ni hana khoi foundation se khoi sema eba leader se khoi some leader lai da bani na leader ge wa in da basu ya dre public se ko adu matam da leader ni hana pumnamak matam pumnamak ta leader se chummi haiba ya de ba ko leader su aran ba matam lai leader su confused ta matam lai ba ai khoi ge apen da bu da khoi na phongdok pa da leader na saw da ban na te public gi khulaw do public gi khusaw do khoi ta ba ngam tra de leader pu ban khoi fit oi de ba ko aina hiding mase mi amana public amana moi bo against tawra warning hek pirak pa mase gumba mi ba khoi phag ne du da leader ama oibegi magun do lai de ba public khoi se so pham thok pani khoi se mi ni ba ko khoi gi demand to meet taw da ba matam da khoi saw ne ba noi leader already leader oibegi chap chap gun do lai wa hai bani da ko hojik si lengo kuki na khoi naga ba chuk tam chi sim ha le ko matak ngak nga ba mangak ta ga sa ka ba kita mo kang pirang antak su ko sida khoi kari taw gani khoi taw da ba kuki bo hek phar khoi bo thadok da ba khoi kuki bo phar ga ha lo hai bo na ti ko khoi su khoi ge power ama khoi ge gun do khoi se tham se ba kuki hek phar ga muk thadok ba khoi christian ni humanity background da kana de ba du ko khoi sawni nge ba khoi ge mi sire khoi ge mi se mangak kak ga lai rame khoi kuki phar ga thadok se bo kramba background thadok no ba ko kana ge pressure de no khoi naga leaders mi hat pa hai ta bro khoi aina ngam de ko nang khak ta ngam de khoi pun se hai ba hoje khoi naga bo ke ma tam thi hat pi re manga ka e sida kak pi re magi kana spinal cord ma yam to kloi kai khre ko tam thi na i nang kari manung da i ran thalle madu gumba gi phibam se u nai khoi ge leader na tang taw ba ngam na ba sa Thamoi yam chai ba ko mai tai ge leader oi gara naga ge leader oi gara khoi di hek mi phar ga pathna taw bi ga muk thadok pa moi kri taw roi in return khoi ma ka e ko ma khom khut ka e tam thi nang ka ga namit du pe na yengu han jo hairam me khoi da Kukina asi de bo khoi na ban blockade taw dum tok do de braba mi ma ha ga blockade si blockade business all labor ko blockade business all labor si ha da ai lan gan so khan de chum ngani ko
ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯀꯤ ꯈꯨꯠꯂꯥꯎꯁꯤꯗ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯅ ꯁꯥꯎꯔꯤꯁꯦ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯅ ꯂꯤꯗꯔꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏꯁꯨ ꯈꯔ ꯈꯜꯂꯨꯕ ꯂꯤꯗꯔꯅꯤ ꯍꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯅꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯋꯥꯔꯅꯤꯡ ꯄꯤꯔꯛꯀꯅꯤ ꯅꯣꯏ ꯋꯥꯔꯅꯤꯡ ꯑꯩ ꯀꯤꯗꯦ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒ ꯂꯤꯗꯔꯁꯦ ꯑꯩꯈꯣꯏ ꯖꯣꯏꯟ ꯇꯧꯒꯗꯕꯅꯤ ꯄꯕ꯭ꯂꯤꯛꯀꯤ ꯃꯣꯠ ꯄꯕ꯭ꯂꯤꯛꯀꯤꯁꯨ ꯑꯩꯈꯣꯏꯁꯨ ꯋꯥ ꯇꯥꯕꯤꯒꯗꯕꯅꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯗꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯦ ꯍꯦꯟꯅ ꯅꯪꯅꯤꯡꯕ ꯇꯧꯕ ꯌꯥꯗꯦꯕ ꯂꯩꯕꯥꯛꯁꯦ ꯄꯕ꯭ꯂꯤꯛ ꯌꯥꯎꯗ꯭ꯔꯦ ꯂꯩꯕꯥꯛꯁꯦ ꯆꯦꯟꯕ ꯌꯥꯗꯦ ꯀꯣ ꯄꯕ꯭ꯂꯤꯛꯁꯨ ꯂꯤꯗꯔꯁꯨ ꯃꯤ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇꯣ ꯇꯥꯟꯅꯔꯒꯅꯦ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯒꯗꯕ ꯂꯤꯗꯔꯅꯤ ꯍꯦꯟꯅ ꯅꯣꯏꯅ ꯍꯦꯛ ꯇꯧꯕꯗ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯅꯠꯇꯦꯕ ꯀꯣ ꯍꯧꯖꯤꯛ ꯅꯥꯒꯥ ꯀꯌꯥꯃꯨꯛ ꯁꯤꯈ꯭ꯔꯦ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯤꯡꯗ ꯃꯤ ꯀꯌꯥ ꯁꯤꯒꯦꯕ ꯑꯩꯈꯣꯏ ꯅꯥꯒꯥꯁꯤꯕꯣ ꯃꯁꯤꯒꯤ ꯂꯥꯟꯁꯦ ꯅꯥꯒꯥꯒꯤ ꯂꯥꯟ ꯑꯣꯏꯔꯝꯗ꯭ꯔꯦ ꯖꯦꯂꯦꯡꯔꯣꯡꯒꯤ ꯂꯥꯟ ꯑꯣꯏꯔꯦꯕ ꯃꯤꯁꯤꯁꯦ ꯀꯔꯤꯅꯣ ꯖꯦꯂꯦꯡꯔꯣꯡ ꯀꯣ ꯋꯥꯔꯤꯕꯁꯦ ꯖꯦꯂꯦꯡꯔꯣꯡ ꯁꯤꯗꯕꯨ ꯂꯤꯗꯔꯅ ꯀꯔꯤꯝꯇꯪ ꯍꯥꯏꯗꯕꯤꯗ ꯕ꯭ꯂꯣꯀꯦꯠ ꯈꯛ ꯇꯧꯔꯒ ꯃꯤ ꯐꯥꯔꯒ ꯊꯥꯗꯣꯛꯄ ꯁꯤꯅꯤ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯂꯥꯟꯁꯤꯀꯣ ꯀꯨꯀꯤ ꯃꯌꯥꯝꯗꯤ ꯅꯣꯡꯃꯩ ꯐꯖ ꯄꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯑꯦꯇꯦꯛ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯇꯧꯏ ꯕ꯭ꯂꯣꯀꯦꯠ ꯏꯟꯗꯤꯐꯤꯅꯤꯠ ꯕ꯭ꯂꯣꯀꯦꯠ ꯂꯝꯕꯤꯗ ꯕꯦꯟꯁ ꯆꯤꯡꯊꯣꯛꯑꯒ ꯐꯝꯕ ꯀꯣ ꯁꯤꯅ ꯀꯥꯟꯅꯔꯣꯏ ꯑꯩꯈꯣꯏ ꯂꯤꯗꯔꯒꯤ ꯈꯨꯠꯂꯥꯎꯁꯦ ꯂꯤꯗꯔꯒꯤ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯀꯤ ꯈꯨꯠꯂꯥꯎꯁꯦ ꯄꯕ꯭ꯂꯤꯛꯅ ꯄꯥꯝꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯂꯤꯗꯔꯁꯦ ꯌꯦꯡꯕ ꯇꯥꯕꯅꯤ ꯁꯤ ꯇꯥꯗ꯭ꯔꯗꯤꯅꯦ ꯅꯣꯏ ꯂꯤꯗꯔ ꯐꯥꯎ ꯑꯔꯦꯝꯕꯗ ꯁꯤꯒꯅꯦꯕꯀꯣ ꯀꯨꯀꯤꯁꯦ ꯅꯪꯅ ꯑꯐꯕ ꯀꯌꯥ ꯇꯧꯔꯁꯨ ꯅꯉꯣꯟꯗ ꯈꯪꯕꯤꯔꯣꯏꯕ ꯅꯍꯥꯟꯒꯩ ꯀꯩꯗꯧꯔꯦ 14 ꯀꯨꯀꯤ ꯑꯩꯈꯣꯏ ꯐꯥꯔꯒ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯐꯪꯉꯦ ꯍꯧꯖꯤꯛꯇꯤ ꯅꯥꯒꯥ ꯍꯥꯠꯄ ꯍꯧꯔꯒꯦ ꯍꯥꯏꯕꯗ ꯆꯨꯝꯃꯤꯗꯅ ꯀꯨꯀꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯊꯥꯗꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯅꯥꯒꯥ ꯍꯥꯠꯄ ꯍꯧꯔꯒꯦ ꯍꯥꯏ ꯅꯣꯏꯗꯤ ꯃꯤ ꯍꯥꯠꯄꯁꯨ ꯍꯩꯇꯦ ꯅꯣꯏ ꯂꯤꯗꯔꯗꯤ ꯄꯩꯁꯥ ꯄꯥꯝꯃꯅꯤ ꯀꯨꯀꯤ ꯅꯨꯄꯥ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯂꯤꯗꯔꯁꯦ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯦ ꯏꯪꯂꯤꯁꯀ ꯂꯣꯜꯗꯅꯅꯦ ꯇꯂꯞ ꯁꯤꯈꯥꯔ ꯄꯤꯌꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯐꯖ ꯑꯍꯥꯎꯕ ꯄꯤꯊꯛꯏ ꯃꯣꯏꯅ ꯅꯈꯣꯏꯕꯨ ꯑꯗꯨꯝ ꯂꯩꯈꯥ ꯇꯥꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩꯈꯣꯏ ꯂꯤꯗꯔꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯇꯥꯛꯊꯣꯛꯄꯅꯤ ꯁꯤ ꯑꯩꯅ ꯍꯥꯏꯅ ꯁꯥꯎꯕꯤꯒꯅꯨꯀꯣ ꯑꯩꯁꯨ ꯅꯥꯒꯥ ꯑꯃ ꯑꯩꯁꯨ ꯊꯃꯣꯏꯁꯤ ꯆꯥꯛꯏꯕ ꯑꯩ ꯈꯛꯇꯅ ꯀꯩꯁꯨ ꯉꯝꯗꯦꯀꯣ ꯑꯩꯉꯣꯟꯗ ꯄꯥꯡꯒꯜ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯂꯧꯁꯤꯡ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯑꯥꯔꯝꯁ ꯐꯣꯔꯁ ꯂꯩꯇꯦꯀꯣ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯂꯩꯇꯦ ꯀꯣ ꯑꯩꯁꯦ ꯃꯤ ꯍꯩꯁꯤꯡꯕ ꯃꯤꯁꯨ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯃꯤꯠꯅ ꯎꯕ ꯈꯛꯇ ꯑꯩ ꯉꯥꯡꯖꯕꯅꯦ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯔ ꯅꯣꯏ ꯁꯥꯎꯕꯤꯒꯅꯨ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯗꯤ ꯄꯕ꯭ꯂꯤꯛꯀꯤ ꯐ꯭ꯔꯁꯇ꯭ꯔꯦꯁꯟꯁꯨ ꯅꯣꯏ ꯇꯥꯒꯅꯤ ꯄꯕ꯭ꯂꯤꯛꯀꯤ ꯋꯥꯊꯤꯁꯨ ꯅꯣꯏ ꯇꯥꯕ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯗꯤ ꯑꯈꯥꯡ ꯀꯟꯒꯗꯕꯅꯤ ꯄꯕ꯭ꯂꯤꯛꯀꯤ ꯑꯁꯥꯎꯕꯗꯣ ꯅꯣꯏ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯂꯤꯗꯔ ꯄꯨꯒꯅꯨꯕ ꯅꯣꯏꯅ ꯍꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯥꯒꯗꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯂꯩꯕꯒꯤꯗꯣ ꯂꯤꯗꯔꯁꯨ ꯂꯩꯕꯅꯤ ꯀꯣ ꯅꯣꯏ ꯂꯤꯗꯔ ꯂꯩꯕꯒꯤ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯁꯨ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯁꯤꯕ ꯂꯤꯗꯔꯅꯤꯅ ꯍꯦꯛ ꯍꯥꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯍꯣꯏ ꯍꯥꯏꯒꯗꯕ ꯅꯠꯇꯦꯕꯀꯣ ꯖꯦꯂꯦꯡꯂꯣꯡꯒꯤ ꯂꯤꯗꯔ ꯑꯣꯏꯒꯦꯔꯥ ꯊꯃꯣꯏꯁꯦ ꯁꯦꯡꯗ꯭ꯔꯗꯤꯅꯦ ꯄꯨꯛꯅꯤꯡ ꯁꯦꯡꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯤꯒꯗꯧꯔꯦ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯂꯥꯟ ꯁꯣꯛꯏꯕꯅ ꯃꯤ ꯑꯇꯣꯞꯄ ꯁꯤꯔꯤꯕꯅ ꯃꯔꯥ ꯂꯩꯇꯕ ꯁꯤꯗꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ 6 ꯅꯥꯒꯥꯗ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯖꯁꯇꯤꯁ ꯐꯥꯎ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯃꯃꯥꯡꯁꯤꯗ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟꯉꯩꯗ ꯑꯩꯈꯣꯏ ꯅꯥꯒꯥꯕꯨ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯒ ꯇꯝꯊꯤꯅ ꯍꯥꯠꯄꯤꯔꯦ ꯀꯣ ꯑꯩꯈꯣꯏꯕꯨ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯁꯤꯕ꯭ꯔꯣꯕ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔꯁꯨ ꯖꯦꯂꯦꯡꯔꯣꯡꯒꯤ ꯅꯥꯒꯥ ꯂꯤꯗꯔꯁꯨ ꯍꯣꯏ ꯅꯣꯏꯒꯤ ꯑꯋꯥꯕꯗ ꯑꯩꯁꯨ ꯎꯏꯀꯣ ꯄꯕ꯭ꯂꯤꯛꯁꯦ ꯍꯧꯖꯤꯛꯇ ꯕ꯭ꯔꯦꯀꯤꯡ ꯄꯣꯏꯟꯠꯁꯤ ꯌꯥꯎꯔꯦꯕ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯅ ꯂꯤꯗꯔ ꯃꯌꯥꯝꯕꯨ ꯊꯃꯣꯏ ꯄꯦꯟꯗ꯭ꯔꯤꯕꯁꯦ ꯁꯥꯎꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯅꯈꯣꯏꯁꯨ ꯈꯤꯇꯪꯗꯤ ꯈꯟꯊꯐꯝ ꯊꯣꯛꯄꯅꯤ ꯂꯤꯗꯔ ꯃꯌꯥꯝꯁꯨ ꯌꯥꯝ ꯁꯥꯎꯒꯅꯨꯕ ꯀꯩꯅꯣꯝ ꯍꯥꯏꯔꯒ ꯁꯥꯎꯕ ꯅꯈꯣꯏꯒꯤ ꯋꯥꯔꯅꯤꯡꯗꯣ ꯑꯩꯈꯣꯏ ꯄꯤꯀꯤꯔꯦꯕ ꯍꯧꯖꯤꯛ ꯖꯦꯂꯦꯡꯔꯣꯡ ꯑꯝꯕ꯭ꯔꯦꯂꯥꯗ ꯂꯤꯗꯔꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯌꯥꯝ ꯂꯩ UNC CSO ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯀꯣ ꯂꯤꯗꯔꯒꯤ ꯒ꯭ꯔꯨꯞꯁꯦ ꯌꯥꯝꯃꯜꯂꯦ 2 ꯄꯨꯊꯣꯛꯑꯣ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯇꯧ ꯀꯥꯟꯅꯒꯅꯦꯕ ꯃꯔꯛꯇ JPC ꯑꯗꯨꯗ CSO ꯀꯩꯅꯣ ꯑꯦꯛꯖꯥꯝꯄꯜꯗꯀꯣ UNC NP ꯂꯤꯗꯔꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯌꯥꯝꯃꯜꯂꯦꯕ 1 2 3 ꯂꯩꯌꯣ ꯒ꯭ꯔꯨꯞ ꯑꯃ ꯀꯣ ꯑꯗ ꯆꯞ ꯆꯥꯅ ꯊꯕꯛ ꯇꯧꯕ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯅ ꯐꯨꯜ ꯁꯄꯣꯔꯠ ꯄꯤꯒꯅꯤ ꯑꯩꯈꯣই ꯄꯕ꯭ꯂꯤꯛꯀꯤ ꯑꯅꯤꯃꯛꯁꯨ ꯇꯧꯕꯤꯌꯨꯀꯣ ꯁꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯅꯥꯒꯥꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯤꯡꯗ ꯃꯤ ꯀꯌꯥ ꯁꯤꯒꯗꯧꯔꯤꯕꯅꯣꯕ ꯀꯨꯀꯤ ꯐꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕꯗ ꯇꯧꯗꯅ ꯍꯥꯠꯄꯁꯨ ꯇꯥꯕ ꯐꯪꯉꯗꯤ ꯂꯥꯟꯗꯤ ꯂꯥꯟꯅꯤ ꯀꯣ ꯂꯥꯟꯗꯤ ꯂꯥꯟꯗꯗꯤ ꯑꯆꯨꯝꯕ ꯃꯤ ꯕꯥꯏꯕꯜꯗꯁꯨ ꯂꯩ ꯈ꯭ꯔꯤꯁꯇꯤꯌꯟꯒ ꯋꯥ ꯌꯥꯝ ꯉꯥꯡꯅꯕ ꯃꯤ ꯃꯌꯥꯝꯅ ꯇꯥꯎꯀꯣ ꯕꯥꯏꯕꯜꯗꯁꯨ ꯂꯩ ꯅꯪꯒꯤ ꯑꯦꯅꯤꯃꯤꯗꯣ ꯅꯪ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯑꯩꯅ ꯄꯥꯡꯒꯟ ꯄꯤꯒꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯗꯁꯨ ꯏꯔꯒ ꯂꯩꯗꯅ ꯅꯪꯕꯨ ꯍꯥꯠꯀꯦꯅ ꯂꯥꯛꯑꯒ ꯅꯪꯁꯨ ꯁꯨꯝ ꯂꯦꯞꯄ ꯂꯩꯒꯗꯕ꯭ꯔꯣ ꯑꯆꯨꯝꯕ ꯃꯤꯒꯤꯗꯤ ꯏꯁꯣꯔ ꯂꯩꯕ ꯑꯩꯈꯣꯏ ꯀꯤꯒꯨꯝꯁꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯤ ꯐꯥꯔꯒ ꯊꯥꯗꯣꯛꯄ ꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯡꯅꯤꯡꯗꯕꯁꯦ ꯅꯔꯤꯟꯗꯣ ꯂꯩꯇ꯭ꯔ ꯂꯤꯗꯔꯗꯣ ꯄꯨꯒꯅꯨꯕꯀꯣ ꯁꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯦꯅ ꯁꯥꯎꯒꯅꯨ ꯑꯩꯈꯣꯏ ꯀꯩꯗꯧꯔꯦ ꯀꯅꯥ ꯍꯥꯏꯔꯒ ꯋꯥꯔꯅꯤꯡ ꯄꯤꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯗꯦ ꯋꯥꯔꯅꯤꯡ ꯄꯤꯔꯛꯀꯅꯤ ꯊꯥꯡꯒꯩꯁꯨ UNCꯅ ꯍꯥꯏ ꯍꯧꯖꯤꯛ ꯍꯟꯗꯛꯇꯒꯤ UNCꯕꯨ ꯀꯩ ꯍꯥꯏꯁꯤꯔꯥ ꯍꯩꯊꯤꯕ ꯃꯤꯗꯣ ꯐꯥꯒꯅꯤ ꯍꯥꯏꯅ ꯀꯔꯤꯒꯤ ꯐꯥꯗꯣꯏꯕ
ꯑꯩꯈꯣꯏꯁꯨ ꯄꯕ꯭ꯂꯤꯛꯅꯤ ꯑꯩꯈꯣꯏꯁꯨ ꯔꯥꯏꯠ ꯂꯩꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯔꯥꯏꯠ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕꯗ ꯐꯣꯡꯗꯣꯛꯅꯕ ꯑꯩꯈꯣꯏꯁꯨ ꯔꯥꯏꯠ ꯂꯩꯕ ꯑꯗꯣ ꯅꯈꯣꯏꯅ ꯑꯣꯄ꯭ꯔꯦꯁ ꯇꯧꯕ ꯌꯥꯗꯦꯕ ꯃꯗꯨꯒꯨꯝꯕ ꯔꯥꯏꯠꯁꯇꯣ ꯅꯈꯣꯏꯅ ꯀꯩ ꯍꯥꯏꯔ ꯄꯕ꯭ꯂꯤꯛꯀꯤ ꯔꯥꯏꯠꯇꯣ नखोई मुथत्के ना खलेदने नखोई से लीडर पुफम नोइसे मथौ तादे नोइ फिट ओइदेबको लीडर हाइरदि पब्लिक स्क्रूटनी मीनु सुनो ने यंगसिंगन को थीने सु ngangakani फजन सु ngangakani द खोइ नोइ खांगदबनेबा मदु मुदो खांगबा ngamdredi only praise तबु नोइ पामदे नोइ लीडर दनो फिट ओइदेबको पुनुबा लीडर सु खोइ सब हुइ दना सुसुसु लगा खोइ न होइ तबु दबनाते असोइबा यावदे अदो यादे खोइ हाराकनी नखोइ दे पब्लिक सर्वेंट नेबा सर्वेंट लीडर खोइने खोइ नते खोइ पब्लिक की अपाम तौन खोइ लीडर सोमी बनेबा नोइ की अनिंग मत तौन खोइ नोइ लीडर ओइ नते बको सिखंग से माइंडसेट को खोइ जलेंग के माइंडसेट से तोंगालेबा मी तोपदगी हाइथी बो हाइज तानिंग दबा प्रेस तौ से मै याम पम्बा खोइ सिको मी अमा ओइरदि नेगेटिव लाकनी पॉजिटिव लाकनी खोइ फिल्टर तौ देबा देबा अमो हाइथी का वार्निंग पिरकनी थारकनी दुदा खोइ पब्लिक की वॉइस दि लाइट्रे अदुने अचुंबा ngangningdredo hoje khoi selenglong community sada yam haisingba mi yam lei ngangningdeba maram karigino achumba ngangba mi bu mi hat ngai tawba achumba hek ngala ade hat kai tawba warning pirakba pha kai tawba sina khoi selenglong community gi hongna bi masi gum community se kamai ne achumudo khangdoi ba achumba ngangba mi bu yam nungside achumba ngangba mi bu hat ki tawi achumba hek ngangbe ga nungmai ne kakada ba masi gum community se kanana lai khat ga achumudo ngangba ngam ga dori bu no ba खोइ मे सिबे दुम ताबा सिबे ताबने थमोइ सि यम पेन देबको खोइ लीडर सि यम वार ai खंगे नखोइ के एफर्ट्स ai खंगजै ai सरुक याजै नोइ वाबदो को ai सु खंगेबा खोइ पब्लिक गे मणिपुर लाइबाक से खोइ पब्लिक गे वॉइस लाइदबा से फ्रीडम ऑफ स्पीच हाइब द इंडियन गे लॉ द लाइ अदो मणिपुर लाइबाक से लाइतेबा खोइ के ओपिनियन शेयर तौबा यादबा खोइ ने शेयर तौबद मोइ यानिंग दरगा वार्निंग पिरकबा मसी गुम्बा लाइबाक बकराम लाइबाक नोबा खोइ पब्लिक के सु पावर पीबियो खोइ पब्लिक के सु सपोर्ट ओबियो बा खोइ पब्लिक को खोलाउ ताबियो बा खोइ लीडर से लाइन खोइ लीडर से मी ने को नोइ सु मतम पुन मक्ता सु मी हैना खनगनो बा खोइ पब्लिक ना साउ से खोइ पब्लिक ना यादर से मरम करिगिनो हैना नखोइ के मिस्टेक सु नखोइ खरा यंगसिन लगा ने चंथोक ना तौ यम साउनो बा मी वा मा हाबिरगा लीडर के क्वालिटी से खोइ पुदबा के खोइ लाइबाक से सु काइ बनि को लीडर मा याम से गट्स लाइतबा क्रिश्चियन ओइबगी हाइबगी वादो तोकसे क्रिश्चियन की मिंग से परकनु बा तानिंग देबा हात बा ngamdre हायो ने क्रिश्चियन ओइबगी करम क्रिश्चियन खोइबो अचुम मा के लेब किने खोइसु क्रिश्चियन की मिंग दा लेपंग ngame दबो मार्टिर ओइनिंग दबो मसिग मा फिबाम दे आई सिनिंग देबको क्रिश्चियन हाइबगी वाहाइदो तोक्सी को लीडर ओइगरा पब्लिक ओइगरा क्रिश्चियन के मिंग से पलकनुबा इकाइद्रो होसे कुकी के मांगदा माइस थमथम लेद्रे कुकी करे हाय नखोइ जलेंगलों लीडर की कुकी का चाप मनाय हन मोय हायराए एखोइबो सपोर्ट तवे एखोइबो नोंमाइ बिरा एखोइबो कैदम सप्लाई तवे हायराए अमादि लाइगो एखोइ जलेंगलों लीडर मियाम से पुंगिंग सेंगदेबा पुंगिंग सेंगदे इशोरदी खंगिको कनानो मपुंग सेंगदबा कनानो मागले बाबु योलगा चारेबो से कनानो इशोर लोइ खंगी क्रिश्चियन के वा ngangning मियाम दो इशोर लाइगो इशोर लाइबा नंगी मथक्ता अखोइदगी हेना ngam sangba इशोर मा लाइया बिसो खोइ काउथोकुमसि को अदुना कुकी नखोइसु नखोइगी मी हापस तासे होय लानदि मी सिबा ताबनी लानदि मी अदुबु नखोइ नदर मवोंग से नखोइगी मी खुखात से इशोर फाउ यारोय मी अमना तौगदबा लमजना तेबा कनाना हापनो कनाना खुद थाबनो नखोइ गेसो कर्मा दे लाकने जुमना हातबा मी गो सा गो नोइना वाना सिगदबा नोइना तौरमबदो मिट्सना नारगा यंखिबदो कर्मा लाइबा काउनुको असिदे थमोइसि यम नुंगाइते वा सुंगांगबा यादे वार्निंग अखोइगी पेन मसो शेयर तौबसो अखोइ फंगद्रे मणिपुर लाइबाक सिदने हेक वार्निंग दमाइ ngangne फाराकने दुदा सिबो करamba लाइबाक नोबा अखोइबो स्लेब्स रो अखोइबो जलेंगरोंग की जलेंगरोंग लीडर अखोइबो स्लेब्स रोबा अखोइबो पैसा पिरगा अखोइबो स्लेब ओइदिबो नोबा नते को अखोइसो राइट लेबा पब्लिक सो लाउसे पब्लिक सो अचुमुदा करिनो रिसर्च तौरगा ने रूट कॉज तो थीरगा पब्लिक सो ngang ba ho media da ngang gनु हाइबदा हाइगनुबा
ꯃꯤꯗꯤꯌꯥꯗ ꯉꯥꯡꯒꯅꯨ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯉꯥꯡꯒꯅꯨ ꯅꯪꯅꯤ ꯀꯥꯟꯅꯗꯕ ꯖꯦꯂꯦꯡꯔꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯅꯈꯣꯏ ꯅꯪꯒꯤ ꯚꯣꯏꯁ ꯂꯩꯇꯕ ꯅꯪꯒꯤ ꯒꯠꯁ ꯂꯩꯇꯕ ꯅꯪꯒꯤ ꯖꯥꯇꯤꯒꯤꯗꯕ ꯉꯥꯡꯅꯤꯡꯗꯕ ꯔꯤꯛꯁ ꯂꯧꯅꯤꯡꯗꯕ ꯅꯈꯣꯏꯁꯦ ꯃꯤ ꯑꯃꯅ ꯍꯦꯛ ꯇꯧꯊꯣꯛꯄꯗ ꯍꯧꯖꯤꯛ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯄꯨꯜ ꯗꯥꯎꯟ ꯇꯧꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄꯥꯋꯔꯁꯤ ꯅꯣꯏ ꯈꯪꯗꯕꯅꯤ ꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯡꯉꯤꯕꯒꯨꯝꯅ ꯃꯤ ꯂꯤꯁꯤꯡꯅ ꯃꯤꯗꯤꯌꯥꯗ ꯉꯥꯡꯕꯅꯦ ꯀꯌꯥꯃꯨꯛ ꯀꯟꯒꯅꯤ ꯃꯤ ꯄꯨꯟꯕꯒꯤ ꯄꯥꯋꯔꯁꯦ ꯌꯨꯅꯤꯇꯤ ꯑꯣꯐ ꯁ꯭ꯇꯔꯦꯡ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯟꯕꯅꯦ ꯀꯣ ꯁꯤꯗꯒꯤꯅꯦ ꯑꯩꯈꯣꯏ ꯃꯔꯝꯗꯤ ꯑꯆꯨꯝꯕꯗ ꯈꯪꯕ ꯃꯤ ꯃꯌꯥꯝ ꯂꯩꯕ ꯉꯥꯡꯅꯤꯡꯗꯕ ꯃꯔꯝꯗꯣ ꯑꯩ ꯈꯪꯉꯦꯕ ꯑꯆꯨꯝꯕꯗ ꯉꯥꯡꯉꯗꯤ ꯑꯩꯈꯣꯏꯁꯦ ꯐ꯭ꯔꯤ ꯑꯣꯏꯗꯕ ꯅꯣꯡꯃꯩꯅꯀꯣ ꯀꯥꯞꯀꯦ ꯇꯧꯕ ꯁꯤꯗꯒꯤꯅꯤ ꯆꯤꯟꯊꯤꯕ ꯉꯥꯛꯇ ꯑꯆꯨꯝꯕꯗ ꯈꯪꯂꯁꯨꯅꯦ ꯉꯥꯡꯅꯤꯡꯗꯕꯅ ꯌꯥꯝꯃꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯔꯥꯏꯠꯁ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯇ ꯑꯩꯈꯣꯏꯗꯤ ꯃꯤꯅꯥꯏꯅꯦꯕ ꯃꯤꯅꯥꯏ ꯀꯣ ꯑꯩꯗꯤ ꯑꯩꯒꯤ ꯋꯥ ꯆꯞ ꯃꯥꯟꯅꯕ ꯉꯥꯡꯕ ꯑꯩꯒꯤ ꯖꯥꯇꯤ ꯑꯩꯒꯤ ꯏ ꯆꯞ ꯃꯥꯟꯅꯕ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯏ ꯌꯥꯎꯗꯕ ꯃꯤꯗꯣ ꯁꯞꯄꯣꯔꯠ ꯇꯧꯗꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯄꯨꯡꯀꯥꯏ ꯀꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯀꯣ ꯑꯩꯈꯣꯏꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯄꯤꯁ ꯂꯩꯇꯕꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯦꯛ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕꯒꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯦ ꯀꯥꯏꯔꯤꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯀꯅꯥꯅ ꯋꯥꯔꯦ ꯃꯩꯇꯩꯁꯨ ꯋꯥꯔꯦ ꯖꯦꯂꯦꯡꯔꯣꯡꯁꯨ ꯋꯥꯔꯦꯀꯣ ꯃꯤ ꯁꯤꯕꯁꯤꯁꯨ ꯃꯩꯇꯩꯒ ꯖꯦꯂꯦꯡꯔꯣꯡꯒ ꯍꯦꯟꯅ ꯁꯤꯕ ꯀꯨꯀꯤꯒꯤ ꯂꯥꯟꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯏꯅꯣꯕ ꯁꯨꯝ ꯌꯦꯡꯒ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯕ꯭ꯂꯣꯀꯦꯠꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯅꯕꯨ ꯄꯨꯜꯂꯗꯤꯅꯦ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯅꯕꯨ ꯃꯣꯠꯁꯦ ꯃꯥꯟꯅꯔꯗꯤ ꯁꯤ ꯑꯦꯝ ꯐꯥꯎ ꯑꯩꯈꯣꯏ ꯇꯥꯟꯊꯣꯛꯄ ꯉꯝꯃꯤꯕ ꯄꯥꯕ꯭ꯂꯤꯛꯁꯦ ꯄꯨꯟꯕ ꯉꯝꯗꯕ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛ ꯃꯅꯨꯡꯗꯁꯨ ꯒ꯭ꯔꯨꯞ ꯂꯩꯕꯀꯣ ꯃꯥꯒꯤ ꯁꯞꯄꯣꯔꯠꯇ ꯇꯣꯉꯥꯟ ꯄꯨꯟꯕ ꯉꯝꯗꯕꯗꯣ ꯑꯗꯨꯗꯒꯤꯅꯦ ꯑꯩꯈꯣꯏ ꯄꯋꯥꯔ ꯂꯩꯇ꯭ꯔꯤꯕꯁꯦ ꯃꯤ ꯁꯤꯒꯗꯧꯔꯤ ꯁꯤꯔꯛꯀꯅꯤ ꯃꯤ ꯖꯦꯂꯦꯡꯔꯣꯡꯁꯨ ꯄꯨꯡꯇꯣꯏ ꯇꯣꯏꯒꯅꯦꯕ ꯍꯧꯖꯤꯛ ꯃꯤ ꯁꯤꯕꯁꯦ ꯖꯦꯂꯦꯡꯔꯣꯡꯅ ꯍꯦꯜꯂꯦꯀꯣ ꯅꯥꯒꯥ ꯀꯨꯀꯤ ꯋꯥꯔ ꯍꯥꯏꯌꯦ ꯖꯦꯂꯦꯡꯔꯣꯡꯅ ꯍꯦꯟꯅ ꯁꯤꯕ ꯂꯥꯟ ꯇꯧꯕꯁꯨ ꯖꯦꯂꯦꯡꯔꯣꯡ ꯂꯩꯕꯥꯛ ꯂꯥꯟ ꯇꯧꯕꯁꯨ ꯖꯦꯂꯦꯡꯔꯣꯡꯒꯤ ꯈꯨꯟꯗ ꯈꯛꯇ ꯂꯥꯟ ꯇꯧꯕ ꯑꯩꯈꯣꯏꯕꯨ ꯀꯌꯥꯃꯨꯛ ꯄꯪꯁꯤꯒꯦꯕ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯗ꯭ꯔꯃꯥꯁꯦ ꯌꯦꯡꯉꯒꯅꯦ ꯃꯅꯤꯄꯨꯔꯒꯤ ꯇꯣꯄꯤꯛ ꯐꯥꯏ ꯉꯥꯡꯅꯤꯡꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯧꯖꯤꯛ ꯃꯔꯝꯗꯝ ꯂꯩꯇꯕ ꯃꯈꯣꯏꯅ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯕꯨ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯩꯈꯣꯏꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯁꯤꯕꯨ ꯑꯩꯈꯣꯏ ꯁꯨꯝ ꯇꯨꯃꯤꯟꯅ ꯕ꯭ꯂꯣꯀꯦꯠ ꯈꯛ ꯇꯧꯔꯒ ꯂꯩꯒꯗꯧꯔꯤꯕ꯭ꯔꯣꯕ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯁꯦ ꯂꯥꯎꯕ ꯍꯧꯔꯁꯦ ꯑꯦꯛꯁꯟꯗ ꯄꯨꯊꯣꯛꯎꯁꯤꯕ ꯃꯤꯗꯤꯌꯥꯗ ꯔꯦꯁ ꯏꯟ ꯄꯤꯁ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯔꯦꯁ ꯏꯟ ꯄꯤꯁꯁꯨ ꯀꯥꯟꯅꯗꯦꯕ ꯑꯗꯨ ꯏꯔꯒꯀꯣ ꯃꯤꯗꯤꯌꯥꯗ condemnation we condemn this act we condemn this and that faking ꯀꯥꯟꯅꯗꯦꯕ ꯑꯩꯈꯣꯏ ꯄꯨꯜꯂꯒꯅꯦ ꯑꯩꯈꯣꯏ ꯂꯥꯟꯁꯨ ꯇꯧꯁꯤꯕ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯈꯣꯏꯒꯤ ꯀꯟꯗꯦꯝ ꯂꯦꯇꯔꯗꯨꯅ ꯀꯔꯤ ꯐꯕ ꯄꯨꯔꯛꯀꯦ ꯍꯥ ꯀꯟꯗꯦꯝ ꯇꯧꯕ ꯁꯔꯨꯛ ꯔꯨꯠ ꯀꯣꯁꯇꯨ ꯊꯤꯌꯨꯕ ꯀꯗꯥꯏꯗꯒꯤ ꯊꯣꯛꯄꯅꯣ ꯀꯅꯥꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ ꯂꯥꯛꯄꯅꯣ ꯀꯣ ꯁꯤ ꯀꯔꯝꯕ ꯂꯦꯚꯔꯦꯖ ꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯗꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯔꯨꯠ ꯀꯣꯁꯇꯨ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯈꯪꯗꯣꯛꯁꯤꯕ ꯖꯦꯂꯦꯡꯔꯣꯡ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯨꯀꯤꯒ ꯅꯥꯒꯥꯒꯤ ꯂꯥꯟꯁꯤ ꯂꯣꯏꯗꯦ ꯀꯅꯥꯃꯨꯛ ꯊꯣꯛꯀꯗꯦ ꯈꯪꯗꯦꯀꯣ ꯃꯩꯇꯩꯒ ꯅꯥꯒꯥ ꯁꯥꯎꯔꯛꯄꯁꯨ ꯌꯥꯏ ꯃꯩꯇꯩꯒ ꯀꯨꯀꯤ ꯁꯥꯎꯔꯛꯄꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯍꯧꯖꯤꯛ ꯇꯝꯕ ꯉꯝꯗ꯭ꯔꯦꯕ ꯃꯣꯠꯁꯦ ꯃꯥꯟꯅꯗꯕꯒꯤ ꯄꯕ꯭ꯂꯤꯛꯅ ꯄꯨꯅꯤꯡꯂꯁꯨ ꯂꯤꯗꯔꯅ ꯄꯨꯟꯗꯅꯕ ꯂꯤꯗꯔꯅ ꯑꯗꯨꯝ ꯃꯨꯛꯂꯒ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯃꯁꯤꯒꯨꯝꯕ ꯂꯤꯗꯔꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯁꯨꯝ ꯌꯦꯡꯒ ꯂꯩꯒꯗꯧꯔꯤꯕ꯭ꯔꯕ ꯇꯥꯟꯊꯣꯛꯁꯤꯅꯦ ꯂꯤꯗꯔꯕꯨ ꯄꯕ꯭ꯂꯤꯛꯅꯕꯨ ꯄꯨꯜꯂꯗꯤ ꯉꯝꯒꯅꯦꯕ ꯄꯕ꯭ꯂꯤꯛꯅ ꯄꯨꯟꯕ ꯉꯝꯗꯕꯒꯤꯅꯦ ꯍꯧꯖꯤꯛ ꯊꯣꯛꯄ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯁꯦ ꯂꯣꯏꯔꯦ ꯅꯍꯥꯟꯒꯩ ꯏꯪ ꯆꯤꯡ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇ ꯀꯔꯤ ꯇꯧꯔꯦ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦꯗꯅ ꯍꯥ ꯂꯨꯆꯤꯡꯕ ꯃꯤꯗꯨꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯦꯅꯦ ꯑꯗꯨꯝ ꯂꯩꯕꯥꯛ ꯑꯗꯨꯝ ꯁꯤꯕ ꯇꯥꯕꯅꯦ ꯃꯗꯨꯒꯨꯝꯕ ꯁ꯭ꯇꯥꯏꯜꯗ ꯑꯩꯗꯤ ꯁꯤꯅꯤꯡꯗꯦ ꯁꯤꯔꯁꯨꯅ ꯑꯩꯗꯤ ꯗꯤꯛꯅꯤꯇꯤꯗ ꯁꯤꯒꯦꯕ ꯃꯗꯨꯒꯨꯝꯕ ꯁ꯭ꯇꯥꯏꯜꯗ ꯁꯥ ꯁꯟ ꯁꯤꯕꯒꯤ ꯇꯥꯏꯞ ꯑꯩꯗꯤ ꯁꯤꯅꯤꯡꯗꯦꯕꯀꯣ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯤꯡꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯅꯤꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅꯤꯅ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯇꯣꯛꯑꯁꯤ ꯇꯥꯅꯤꯡꯗꯦ ꯃꯤ ꯑꯃ ꯍꯥꯠꯄꯤꯔꯦ CRPꯒ ꯃꯨꯛꯅꯕ ꯃꯤ ꯑꯃ ꯍꯥꯠꯃꯤꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀ ꯃꯨꯛꯅꯕ ꯕꯟ ꯇꯧꯕ ꯁꯤꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯅꯥꯒꯥ 6ꯀꯤ ꯖꯁꯇꯤꯁ ꯐꯥꯎ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯐꯣꯔꯁ ꯑꯩꯈꯣꯏꯗ ꯄ꯭ꯔꯦꯁꯔ ꯄꯤꯁꯦꯕ ꯑꯩꯁꯨ ꯅꯥꯒꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯥꯒꯥꯒꯤꯗꯃꯛ ꯑꯩꯁꯨ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯏꯕꯀꯣ ꯅꯥꯒꯥꯒꯤꯗꯃꯛ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯂꯩꯇꯦꯀꯣ ꯄꯩꯁꯥ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯑꯩꯈꯣꯏꯗ ꯂꯧꯁꯤꯡ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯥꯒꯥꯒꯤ ꯏꯗꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯏꯕ ꯑꯁꯤꯕꯗꯨ ꯎꯔꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯐꯔꯦ ꯃꯌꯥꯝ ꯑꯩ ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯗꯦꯀꯣ ꯑꯩꯗꯤ ꯂꯣꯏꯁꯤꯟꯅꯒꯦ
ꯀꯩꯗꯧꯔꯛꯀꯅꯤ ꯌꯦꯡꯁꯦ